ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛ ꯄꯨꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯃꯗꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯅꯩꯅꯒꯗꯕ ꯁꯔꯨꯛ ꯑꯁꯤ ꯏꯅꯨꯡ ꯌꯦꯛꯀꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯈꯣꯟꯊꯣꯛꯀꯗꯒꯦ ꯑꯃꯁꯨꯡ ꯈꯣꯟꯊꯣꯛꯐꯝ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯔꯤꯁꯨꯕ ꯁꯔꯨꯛꯅꯤ ꯁꯤꯗꯩꯗ ꯅꯩꯅꯖꯈꯤꯕꯗ ꯑꯍꯥꯟꯕ ꯅꯩꯅꯕꯗ ꯍꯥꯏꯕ ꯑꯃ ꯅꯩꯅꯈ꯭ꯔꯦ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯏ ꯍꯥꯏꯕ ꯑꯃ ꯅꯩꯅꯈ꯭ꯔꯦ ꯎ ꯍꯥꯏꯕ ꯑꯃ ꯁꯤ ꯅꯩꯅꯈ꯭ꯔꯦ ꯉꯁꯤ ꯅꯩꯅꯒꯗꯕ ꯁꯔꯨꯛꯁꯤꯅ ꯑꯦ ꯑꯣ ꯍꯥꯏꯕ ꯁꯔꯨꯛ ꯑꯁꯤꯅꯤ ꯉꯁꯤ ꯅꯩꯅꯒꯗꯕ ꯁꯔꯨꯛ ꯑꯁꯤ ꯑꯗꯨꯅ ꯏꯅꯨꯡ ꯌꯦꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯕꯣꯡꯕꯤꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯠ ꯑꯗꯨ ꯌꯥꯅꯨꯡꯗ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯗꯅ ꯍꯥꯏꯗꯣꯛꯄꯗ ꯊꯣꯛꯄ ꯈꯣꯟꯊꯣꯛ ꯃꯆꯦꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯅꯨꯡ ꯌꯦꯛ ꯀꯧꯏ ꯑꯗꯨꯅ ꯏꯅꯨꯡ ꯌꯦꯛꯁꯤꯡ ꯑꯁꯦ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯊꯣꯛꯏ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯈꯨꯖꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯣꯅꯤꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯨꯗꯤ ꯁꯤꯗꯩꯗ ꯉꯁꯤ ꯅꯩꯅꯒꯗꯕ ꯁꯔꯨꯛ ꯑꯁꯤꯗꯩꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯁꯤꯗꯩꯗ ngasi nainagadaba saruse amutanga haijage ahanbada part 1 da haibasima nainakhre part 2 da e haibasima nainakhre part 3 da u haibasima nainakhre haibasima nainakhre sina rising tone ni sina falling tone ni sina rising tone sina falling tone ni adamasi yamna sangna haiba long tone na su kanagumna haina yawi ado akoi somdadi masi manipuri da masibu kari koi hada falling tone oina sine somdasu e haiba sidaida mase aikoina falling tone oina sijinai ana hauji sigi matang ma hana naina zakare hauji naina gadaba sina part 4 da a o haiba inung e ani sini ngasi naina jagadabate sigi matang sida khangjin bayamdi hana mamangdasu haijakhre atya atap atya enap a atya ona o makhoi sing asibu kari kawi heda mayeki may haina kawi khonthok tanana bagam da semani makhoi sing ase phoning ngaktani aduna phoning sing asigi khaidok narba matamda sigi secondary symbol sida tapiba sing asidi sigi phoning sing asidi khaido oi maramdi khonthok tana sem khibada yauba alphabet yauba secondary symbol saitap singni sida a o je mokoi sidi phoning gi khaido khajin to matamda mokoi sidi yauroi ngasi nainagadaba saruk asidaida khadang ningsing jarke sidaida ngasi nainagadaba si say number 236 MLP P 232002 part 4 asini ngasi nainagadaba se part 4 asini adamasi mamang ya adagi makasa tharakpani 235 MLPP P 22 habdi 2022 sidaida sigi number jida satharakpa adugi makha tarpani 29 October da naina khibadugini ngasi nainja jariba 236 asi adi ngasi naina jagadaba se mathang haijara age ahanbada atya enap a asung atya onap o haiba sidaida yeiba figure si hana mamangdasu haijagre kaitang ningsing jaba oina telakna haijage masigi mamang thangba saruksina laimangni aduga leigi mamang laimang mayai thangba saruna leigi mayai layai maning thangba saruk asina leigi maning leine haibidi akoi khanaugi toan ba sarusingda leine leiriba figure ado sina maning thangba saruk sina mayai thangba saruk sina mamang thangba sarukni somijina leigi maning thangba sarukni leigi maning thangba saruk sina mathak tangbada haibasina leining wangna thangatpa haidi haiba matamda wangna thangakadaba sina leining mayai oiba haidi inung yeksing ase haidokku matamda leiji maningje wayai waida leigadaba ada masigijina inung yeksi haidokku matamda leiji makhada nemtharaga leigadaba aduni ada ngasi nainagadaba saruk asina leining mayai oiba haiji enap amasung atya enap a atya onap o haibase leina mayai oiba saruk sing sidaida leibagi mong aduni mayai waida leiribisi aduna hauji hanbada
neinagada si sigi batang sidida hajarake sidida atya enak a haibida a haiba inung ye boil asi haidupada leimang ase mayai oirapna thangatli leimang asi mayai oirapna thangkatli haibidi sidil leiriba a atyaina a haibasi masi haidokpa matamda leimangji aidi mamang thangba sarukse mayai oirapna thangkale aba leimangji haidokpada leimang asi mayai oirapna thangkale aduga chinban koidaba inung yekni masida tharibasi chinban koidaba haibuni adu phong thangba saruk asina chinban koiba haibuni aduna somda leiba mayek sing ase inung yek sing asina chinban koiba oiba sigisina haidokpa matamda chinban koidaba haiba a haibji haidokpa matamda chinban koideba adudi aikoina a haiba matamda atyayana a haiba matamda masi chinban koideba aduga leimangjina khara haipya thangatpa mayai marak oi thangatpa aduni sidida hairibase aduna leimangji mayai oiramna thangakani aduga chinban koiroi sida leirji sumda lakpogina chinban koiroidaba adudi sidida amtang yegi sidida sijina phamji karino haibda inungye ase wahaigi ahoba marak amasung aroibada sijinai aduna haiba inu a haiba inu yegase masi karamba wahaida sinagi haitargadi wahaigi mamang thangba yai natraga wahaigi marakta leiba yai natraga wahaigi matung thangba sarukta leibasu yai adi khudam sing adu mathang mathang haijarake ahanbada wahaigi ahobada word sina wahai word leire sina control leire pronunciation sina wahantho adu wahaigi meaning aduni ahanbada ekagari hai matamda sida ekagari haji the meaning da bicycle and ekagari hai matamda leiji mayai oirapna leigani aduga chimbanji koidaba chimbanji koiseloi samai tawdana eknaba hai matamda eknaba sina enemy haba aduna sigi wahai ani je hai matamda mamangda leiba atya enab a si loi aduna a haiba inunge ga se wahaigi mamangda leiba yai adi matungda amu a haiba inunge ga sina wahaigi marakta leiba matamda karam wahaida leigi habdo amu example singa samu neina si adudi sida wahaigi marakta thengu hai matamda thengu tortoise haba aduna thengu hai matamda wahaigi marakta leire hanasu hana haja khare madudi karino haibada secondary symbol singa sina saitap singa sina karigumba wahaigi marakta leigraba alphabet sina wahaigi marakta leigibo itargadi secondary symbol ontho e saitap oina onthoeba aduna masigije marakta leirisi sini wahaigi marakta leiba mathangda 10 hai matamda 10 ten sina arrow aige 10 da hapiba masin tumba pot aduni arrow haibasi aduna siju wahaigi marakta leire ana inunge ase atyayana a haiba inunge ase saitap oina ontho kare secondary symbol oina samaita udana amu wahaigi matung thangmada mato karam tawduna haiba symbol sing asina haibdi ena haiba inunge asina karam oirapage haibda amu yengse adudi sidaida wahaigi aroibada mache haimatamda mache hare elder sister haiba and wahaigi aroibada si ena onthore is secondary symbol onthore saitap oina wahaigi aroibada samai tawduna pe haimatamda pe big umbrella pe haibdi big umbrella achauba satil guma mawongda lai thoram tawbadaga sinariba adugumbaduni and sina sigi alphabet ase atya ena a harba alphabet ase secondary symbol oina ontho e aduga wahaigi aroibada sinare masangda amuk nenajagadabjina atya ona o harba inunge asigi matangdani atya ona oti somna kanda leire leining ase mayai waina thangat kadaba atya onokina leya leining ase mayai waina thangkalani aduga sidi chimban koiba harji karino singang thorung matamda chimban koine adi amta hajarke o smai tawda chimban koigeda amuka na jage o amuka amu hajage o sumana simban koiganeba o haiba inungi ase haiba matamda haiba mai ase wahaigi ahoba mar amsung aroibada sulai atya ona o haiba inungi ase adudi si example si hajarake sidida atya ona o sidida o haiba inungi bohel ase
Lining mayai oirapna thangatpa. Aidi lining se lagi maning thambu saruni mayai oirapna thangakani atia ona o haiba inung ye si haiba matamda. Lining ji mayai oirapna thangatpa simban koiba inung ye ni madi simban koiba aina ji haijagi bado o haiba matamda o haiba matamda simban koirije aduni adi masangda amu inung ye asi wahaigi ahoba marak amasung aroibada laiba yai aduna inung ye asisu o hariba inung ye asisu wahaigi ahoba marak amasung aroibada laiba yai madugi khudamdi kari kari no haibada khudamda ahobada o pik haba aduna atya ona o hariba inung ye se wahaigi mamangda laire masangda amu oza haima damda oza teacher siji wahaigi ahobada laire sumai tawduna wahaigi marakta laibadi lo haima tamda lo brook or curve adi kaino ka arana koina disease laina amagi ni sina lo khobaduni brook hargana small river adi loknung hai tare singani karakta senba apik ba ising chenba aduni brook ajen lo harjin matam sida lo haimda onapse kari mayai de sigi marakta laigre sina kari onthokre haiba matamda secondary symbol chaitak oina onthokre atia ona oje sumai tawduna ko haiba matamda ko head le adi targadi sidaju marakta laigre wahaigi marakta masangda amu aroibada o haiba inung ye asina wahaigi aroibada sizinarpa matamda matau karam tawna sinagade haiba example do amu yengsi adu sida aroibada paro haiba matamda paro try to read paba horo paro haiba matamda onapse inung ye se aroibada sine sumai tawduna khanglo haiba matamda khanglo try to know adi khanglo haiba matamjida sidaju onapse secondary symbol je wahaigi aroibada sinare sumai tawduna inung ye atya onap o atya ina haiba sina ngasi nainajariba inung ye ni ngasigidi matang ngasida inung ye enap yauba atya enap amsung atya onap o haiba singase matang ngasida nainajaba loijare leibaki akhangai khudimakna awarapa aina khara khangjaba haijabasida awarapa khudimak haibirao ai harauna lawsinjagani amana haijage channel asigi mamingna Manipur language feature aki mingna ngangkham Premeswar aduna lol me punung sijaba khudimakna nungsijaba khudimakna amadi lol me tambiba matamda atopa lupsingi miyoi singbu harauna nungsina tambiba khudimak pusu aihangna ikai khumnaba ujari ngasigidi matang loisinjarbi matam yaurae mathangi upload tawu matangda amu hana unanaba mayam punamakta koknuna khuramjabaga loinana hajari